Young Talented Artist Award 2022-2023 खनबगी थौरम चलिब चाही के अगस्त मंगा गुवाहाटी दा पांगथोखिबा थौरम अदुदा मणिपुर दगी सुमियोय मरी खलकले अरुणाचल प्रदेश असम मणिपुर मिजोरम नागालैंड अमसोंग त्रिपुरा दगी अपुनबा मियोय चामग कुंबंगा ना सरुक याखिबा थौरमदा Young Talented Artist Award की दमा कमिटी ना मियोय तरेट खलकपगी मनुंगदा मणिपुर दगी सुपुना मियोय मरी यावकपनी थौरम अदुदा सरुक याखिबा डॉक्टर प्रसन्न गोगोई डायरेक्टर नॉर्थ ईस्ट जोन Cultural Center na hai Young Talented Artist Award Scheme asi Ministry of Culture Government of India na in kumza lising ani sumna ahum amadi lising ani sumna mari da chahi taranipan dagi na kontra fawbagi manungda leiba anauba talent leiraba naha singbu thauna pinaba amadi saugatnabagi dama haudokhibani Manipur dagi award ki dama khalaklaba miyoi sing Manipuri folk song da thokchom lansana chanu Chahi kungamanga apokpa thawyangba maitai Manipuri classical dance da Mahabali mamang dagi Hanjabam Loijing Devi chahi kungamapan apokpa Hanjabam Indramani Sharma painting da Kwakaital Sobom Laikai dagi Namarapam Aprila chahi kungataruk apokpa Sri Antiken Singh amasong wood carving sculpture da Awantang Village Urkul district dagi Mr. Wongmai Khan chahi kungatareni Loyena Kongba Sadongpung da Laiba Anji Cultural Academy gi saisakpi Thauchom Lansana Chanubo NEJCC na ingso lising ani kunithoi kolomdoi gi oina Young Talented Artist Award pinana bagi khalakpada Manipur gi oina isai gilamda Thauchom Tongyangba Maidai amasung Thauchom Obi Manilema ani gi machanupi Thauchom Lansana Chanubo khalakhibada Academy asina harauba nungaiba phongdolagli mahaki Nahakpam Ivobi Singh, President NG Cultural Academy na thadolokpa cherol aduna makha na pali Thauchom Lansana Chanu ing kumza lising ani tara tarukta Chinagi konong Beijing da pangthokhiba Abu Radio Song Festival dasu India gi mahut sinduna isai sakhi